अहानबदा मरोइबा पाव सकनाइरबा पाउमी खेलें थोकचोमगी हुफुगनी थोइसुबा मपोक कुमोन पांगथोखरे हुजिकी मतमदा इन्वेस्टिगेटिव जर्नलिज्म की थौदांग चावना लई हाइना अमजुगी प्रेसिडेंट वांगखेमचा समजाइना फोंदोखरे अमदी इंडिया दा हौखिबा पुंग कुनगमरी असिदा नौना कोविड-19 पॉजिटिव ओइबा मियोय लिस्टिंग अनिगा चनीगा निपान थेंगनखरे अमदी मियोय तरागनी थोइना लैखिद्रे मयाम खुरमजरी पोनी टीवी की नुथिलगी मणिपुरी पाव मीटिंग ताबिरिबा पुंगनमकपु तरामना ओक्चरी हौजिक पाव संदोकना पिजरी करप्शन की चांग वांगलखलबा मरैपाक नुसीबा मिगी चांग ना हंथरकपा हौजिकी मतम असिददी जर्नलिस्ट की रोल यामना चावी उ चारा थाखरे पोट येंथोखरे हाइबा पावगे महुत्ता इन्वेस्टिगेटिव जर्नलिस्ट अमा ओइगदबनी हाइना ऑल मणिपुर वर्किंग जर्नलिस्ट यूनियन अमजुगी प्रेसिडेंट वांगखेमचा समजाइना फोंदोखरे वफम असी खेलें थोकचोम ट्रस्ट KTT ना सिंधुना पांगथोखिबा हुमफुगनी थोइरक सुबा खेलें थोकचोम गे बर्थ एनिवर्सरी अमदी निंगसिंग थोरम सरुक यादुना फोंदोखिबनी मेजर खुलदा लैबा मणिपुर प्रेस क्लब ता ngasi पांगथोखिबा थोरम अदुदा एडिटर्स गिल्ड मणिपुर की प्रेसिडेंट खोगेंद्र खोमद्राम KTT की एडवाइजर एंड ट्रस्टी इरेंगबम अरुण अमदी KTT की फाउंडर थोकचोम मेमचा लोइनेना स्टेट असिगे सीनियर जर्नलिस्ट सिंग याउना तोंगान तोंगानबा मरु ओइबा मियोय सिंगसु सरुक याखी लोइनेना थौरम अदुगी सरुक अमा ओइना vanishing playfields of Manipur and its impact on health and sports topic ta naharol thodang sefongi huidrom ronibalada khelen thokchom media fellowship KTMF lising Aniga Kungani Thoigi Sakhangche Piki Amadi challenges in sustainable agriculture in Manipur's limited paddy land resources topic ta Sanalaiba Pauche gi Taurem Biswajitpu KTMF lising Aniga Kungani Thoi Kungohumdoigi fellow oina lautokhi Makhatana Amjugi President na Fongdokhi bada Mang Thaduna Chatlamba Ipa Ipu Sing na Pangthok Lamba Thavak Thoram Sing Ngasigi Mirol na Kaufam Thokte journalist ama oina Miyam Fongdok Lakpa Paudam Khak Pibagi Mahut Hena Thizin Humchinduna investigative journalism da mai onsinduna miyam da mit nakong oiba yaba paudam piba mathautai state asigi housing oiriba journalism ki fampak asida investigative ki chang hantharakpagi mami tabagum tauri khunai amada piriba tongan ba safu sing nainaduna achumba maikaida puraknaba journalist singna niyom ngakna thodang noba tangai fade khelen thokchom trust na tongan ba hiramda fellowship piduna sansilakli ba khongthang asina state asigi journalism ki fampak ta investigative paudam gi oiba lambi ama pibani haina lauba yai haiba wafam sing thamki uri box wa sa patre pai patino chi patamni pai pani chi pani ga last ka pi train ba ka budget ge pirum baje ya patana shi ga ko gi lagan di shi chi ya patana ku shi ko tobi ko ba ka do chena ga tuge loda mai to ni wa mi gi bon jaw de bi ku sei de plan na che bi patana ka nem do ba ku sa jera to wa chi ko tambe ado shi ba shi ga shi ko gi de kare ta ko de manti ucha tha hai ani ba ji ga ko je thok hai anu to bu ni ha ko de asu de pa mu ta bu de tambe no se ki ko chota ko ma ni se ta foto ni ma ko ma sa kana ni mi faktu ra ni mo kare ta ko shi de ni ko wa shi ko ya utre ado na ina he ni de na mu shi ni ai ga ma phamina de to de ma no ma issue da koi mai pa ji kare koi ma tam da koi ni si na thu da koi unclean je ko hi man je ta ka puri de ga le de man je sai de ma na ai ji ai just like hi yo ko ya ko na ma na ai si ga to i wo ai ma tam da ki di ai ya da koi press cutting chat le ko koi de press cutting chu ba ma thu ta de ko to मोइजिंग ग्राम पंचायत के प्रधान MD वरिस अमसुंग उप प्रधान मुतुम राजाना होखिबा जुन तरागनी थोइदा चथाखिबा वाइथौ प्रोटेक्टेड फॉरेस्ट एरिया के इवेक्शन दा मयुम माइकै लेतदुना हौजिक वाइथौ खोंनांग कारक्त लैबा रिलीफ कैंप ता लैरिबा इमुंग तरागा मंगा के निंगोल तरा मंगा दा निंगोल चाकोबगी दखिना ओइना ब्लैंकेट अममम खुदोल तमख्रे खुदोल तंबा अदुदा सरुक यारदुना मोइजिंग ग्राम पंचायत के प्रधान MD वरिसना अइखोइगी पाउमी दा हाई कुम अमगी तांगना लाकबा नुंगाइरबा निंगोल चाकोबगी कुमहै लाकबदा फम चाफम लेजद्रबा इमुंग सिंग असिगी खलगा ngамजबा खरदंग मतेंग पांगबनी मखोइना लैरिबा फिबम असि येंगबदा यामना नुंगाइते लेंगाकना असिगुंबा फिबम असि मिट्येंग अमुतंग चंगबिरगा करी तौबा याबगे हाइबदु येंगहन्निंगी ngasi khudol potpiba aduda saruk yakhibi waithaugi relief camp ta leiribi salma ashalatana fongdorakpada ningol chakoba kumhaina lakpada makhoigi macha masu mabung mopa singna chakobagi hairakpada pukning yamna nungsi leiramba yum thude khraba matungda relief camp asida leibana maram oira
oiraga ningol chakauba yawning lasu yawba fangdare mayum maikai leijadraba imung singna leiriba fibam asi lengaki oina mateng amata fangba leitre taseng hairbada aikoina leiriba asi yamna ware fibam asida lengaki maikai dagi mitieng amuktang changbiduna mateng pibiu haina mahakna makhatana appeal tarakli Awaba chakauba gi nungairba numisida tariba mikipi masi isa mihula moina isa gisu hai nungai to phongdok chari thangai sengna thamoi sola nungai jade adubo aina lebiri bai mindol ichi ichel singsida angamba khudol macha ama matamdi sugumba nungai ro kumai asiga mari leinana khudol macha ama tangai tamjegena lakchabani mindol singna awabagi maisa kado aina tamjeriba khudol asina mikup amato oirabasu madugi santigi nungaibagi khongdok kado madu khongdok ni nasi haiduna ai tamjeri loina na sugumba awaba mayamase laingakna amuktadi miyeng changbiraga makoigi awaba se athuba matamda leifam chafam piraga makoigi settlement amatang puraknaba Manipur sarkar laingak asida ai khuja tara lon ai प्रार्थना तौजरी कोई चाहिए ना मुखतक लाग जब से नहीं चाहे सुबह ना चाका बोला है बता सु अच्छी ने मैंने नहीं हमने चुरे सु कब तक लाई रहे कोई चाहे सु चाका बोला है मैं तब ने कराई तो नहीं माँ कोई ना चाका हराओ ना चाक चखो मत अभी ना कदा बचे माँ फम जिदा कोई वो करमा तरो के लाग तो नहीं चाहे सु जो मत चाका बोला याद रहे अब कोई जो इबुंगी पाना चाका हुई अब कोई जो इबुंगी पादा कोई चेंग है जरे अब कोई करमाना न हो कोई चाको बदलाग तो जे कोई करीम बोल तो ले जब जो नजर रे जी करे हराव न गनो कोई न चाको बदलाग तो जे नहीं बुगी पादा जो कोई है जत नुमी हमनी माने नि सुरे तांग न चाहिए मगे चाको बदलाग बजी न कोई कप का कोई ले लगा कोई मफम जे न कोई लेरी अब कोई बुनुक छिबियो अब कोई बुत कनो तो बियो कोई अमुक तदी मणिपुर की काचिन कोयात सिन थुंगनाम पांगथोकपगुम Glory Children Home Thamna Pokpinasu Tangkhul Muslim Meitai Amadi Kuki gi Ima Iche Ichan Kharaga Loinana Angamba Khudol Pirakpa Amadi Pikhibaga Loinana Nungsibagi Chaklen Amaga Loinana Ningol Chakobagi Thoram Ama Harauna Pangthokre Haina Home Asibo Chalariba Dr. L Pisak Amadi Home Sigi Managing Committee gi member Amana Fongdorakli Ningol Chakobagi Thoram Asinda Manipur Imase Watapadaba Nungsi Chanana Ningtamna Mithoi Mihena Hinjaba Lamdam Oirasanu Haina Paudam Lakhi Iramdam asigi kanalai jedrabi kanglai chanu ningol oibi singi chakobagi thoram salai apunba nupi lamjing lup sanulan na sinduna jinga makha naurem leirakta ngarang pangthokre thingnab mangolzau khorilon gi president amuchau meitai sanulal gi advisor ima ibethoina mayai tangbal lauduna thoram asi pangthoki loinana thoram asigi matungda lup na ngamjaba khudolpot tamba loirba matung mayang imphal konjing awang khuno sagolban mantri laikaida chatuna ahal nipanda kambal khudol tamki Hianggai ginini chenba numitpu ningol chakobagi thoram pangthok na bagum Manipur dagi Canada da khunda laita khraba amadi thabak tauduna amasung mahai masing tamduna leiraba Manipur gi ningol kaba chakobagi thoram ngarang Canada gi Calgary da leiba pediatric doctor amuchau gi yumda pangthokre Chawrakna Manipuri ningol yangkhai henbana saruk yaduna pangthokiba ningol chakobagi thoram adu Manipur amadi atai Manipuri singna khundaba mafam singda pangthokna bagum nat ki oiba firol set chaduna amadi athum ahau haira kaya puduna chakhi loinana Canada da leiriba mabung mopa makhura maton saklaba singna ningol oibi singda mabung mopa makhura maton singi nungsi chana bagi mariga loinana mathel kaya gi chak chaminaduna chakobagi dakinasu khudol tamki Manipur da petrol amadi diesel gi mamal paisa kuntra amadi paisa kunga taret hantarakpana maram oiraga district khara da petrol amadi diesel gi mamal hengat henda leiba thengnaki Bisnupur da petrol liter amada paisa kuntra Churachandpur da paisa kuntra ga nipan Imphal West da paisa tara Tengnopal da paisa kuntra ga taruk Thobal da paisa tara mari hanthare amadi Imphal East da paisa taret Farjol da paisa humfuga manga Senapati da paisa nifuga mapan hengatle mamal hongdok hongjin toba asinda petrol liter amada Bisnupur amadi Imphal West lupa chamaga amad dasmik amanipan Churachandpur amadi Thobal da lupa chamaga amad dasmik ani nipan Imphal East da paisa lupa chamaga ama
दशमिक अहुम अमा फरजोल लुपा चामग अहुम दशमिक तरेट अमा सेनापति लुपा चामग अनि दशमिक अनि सिनो टेक्नोपाल लुपा चामग अमा दशमिक निपान अमा पीरी लोइनना बिष्णुपुर डीजल लीटर अमदा पैसा कुनगा तरे चुराचांदपुर पैसा कुंथ्राग हुमदोय इम्फाल वेस्ट पैसा मापन टेक्नोपाल पैसा कुंथ्राग नितोय थौबाल पैसा तराग निथोय हंथरे अदुगा इम्फाल ईस्ट पैसा तरुक फरजोल पैसा यांखैग निपान सेनापति पैसा निफुग मरी हेनगटले पाउगी मरथन अतेंबर ब्रेक अमतंग लोमिनसी Yangai nipan ba ningol shingi numit ningol chako ba nalakpada lamdam asigi ningol singbo PONYTV gi mai kai de ki ya khabaw pijai ningol chako ba kumhina lakpada nungai phaba watapa ba tangdu leita ba amadi nungsi chanaba lamdam ama oiwa oirasanu haina thomizari ngamjaba mathel khara langjaduna chara chindaminaraga mama mapa amadi mabung opwa oiba singa amuka henna mari chatsinaba yaibi marang kai ba oyashano PONYTV wish you a very happy and prosperous Ningol Chakoba 2022. Break matung dataram nokchari makhataba pau pizari. Manipur Mixed Martial Arts Association asiga nong samai MMAN Fitness Center ga khutsam naraga India gi team da saruk yanaba akhanaba coaching camp ama lakliba December gi tang tara dagi hauragani haina MMAA gi Secretary Publicity and Propaganda Kasham Joy Prakash Maitaina thadorakpa cherol amana hairi cherol asina makha taraduna camp asidagi khangatlaba sanaroi sing official singna mathang chahi gi March taraga nithoi dagi tara tare fauba Thailand gi Pranakon Sri Ayutthayada Pangthokadauriba Manga Suba International and Thai Martial Arts Games and Festival to Celebration Nai Khanomton Day Taret Suba Amateur Muay Boran World Championship WMBF World Muay Thai Organization WMO World Championship Pro and Professional Taraga Taruk Suba World Waikru Muay Thai Ceremony lising aniga kunga humdoi saruk yagani kem asi malem ki maming leiraba Grand Master Chinawut Siri Sompan miyamna GM Budi hairaga khangna bagi makhada chathagani loinana tha asi ki tangtara nipan amadi kunga mathoida Thailand da pangthokhiba Muay Thai and Muay Boran gi training camp amada ikai khumnabada matik charaba Oja Prem Chandrabu WMBF WMO amasung KMA India gi coordinator oina khalakpada natana manga suba International and Thai Martial Arts Games and Festival Committee na India gi coordinator oina khalakpada nungaiwa fongdokhi asigumba amukta world gi federation ahum na coordinator khalakpa asi Manipur gi da natana India gi puwari dasu hanbani maram aduna masigi khudong chaba lauraga mathang chahi ki pro am professional gi fighter kaya photokna bagi hotna bada achauba mating oiragani amasung world gi maming leiraba Grand Master amana asigumba achauba khudong chaba ama pirakpa asida khudong chaba kaya lahoba yaragani haina cherol asina palli Assam amadi Arunachal Pradesh ki border area oiriba Dhemaji district ki manung channa leiriba Geramukta sariba Subanshri hydropower project site ta amuk hanna landslide tawkhre hairi nauhongna na thokliba landslide asna maram oiraga Subanshri dam asida hena amang ata thokhale amadi hairiba dam asi hokiba September tha da thokiba landslide na maram oiraga hanadagi amang ata kaya thokpada natana dam asiki manung da leiba tunnel fauba akai atoi nangkhibani hairi Ningsing bayai Subanshri Hydroelectrical Project asi haukiba June thadasu landslide thokpadagi miyoi ama leikhidre amadi ani amana asok apan nangkhrabani Lakliba Assembly Election ing lising aniga kunga humdoiga mari leinana Meghalaya gi National People's Party NPP gi oina kanana mirep oigadauribanu haibasi hauzik fauba khangdri hairi wafam asi ngarang Meghalaya Chief Minister amadi NPP President oiriba Conrad Sangmana fongdokhibani election asi aruba tangkak ama oibana taraina loba yade amadi election asida lamba panagadauriba singdusu taraina loba yade haina mahakna fongdokhi
opponent khuding mak maru oina lawgadabani amadi aikhoigi wakalon asi yamna maru oi hainasu phongdokhi mahakna makha taraduna lakliba assembly election ga mari lenana afaba amadi achumba mire khannaba NPP na yamna kanna khonari hairi Meghalaya gi assembly election asi lising aniga kunga humdoi gi chahi hawrakpada pangthokpa yai haina panari Mizoram government na ngarang thadorpa official statement amada rail fed petroleum oil lubricant oil depot ama Aizol manakta saragani hairiba oil depot asi Aizol dagi kilometer kungani thoi rom chatlaga leiba shinmuida saragani hairi Chief Minister Zoram Thangana ngarang Indian Oil Corporation Limited IOCL gi official singa unaduna depot asi sanabagi matang da khanakre Mizoram da hausi forward oil depot amata leitabana maram oiraga strike torakpa natraga lambi gi fibam natai cha daba matamda mapalam dagi thau pusan lakpa lepa matamda thau fangdabagi awaba kaya mayok narakli Mizoram da ayamba thau supply asi Assam dagi laki official amagi matung inna filling station singda lairiba thau asi numit mangani faubadi miyam da supply toba ngammi hairi Akhil Bharatiya Vidyarthi Parishad AVVP ga mari leinana Assistant Professor ama yauna bioi ani Hyderabad Police na faba ga loinana lakh humfudra romgi hawa la sale su fagat kre thodok asi ngarang numidang wairam Banjara Hills ta achat awo gari sing routine check tobada Maruti Brezza car amadagi fangba ngamkhibani farba mioi aduki maming Kishan Rao chahi 39 amadi Vemula Vamsi chahi 13 Hyderabad tagini ngaktagini hairi Ahanba wahang pawhang chathabada Kisan Rao asi Nizam College da Assistant Professor oiri amadi masigi mamangda AVVP ki John in charge oina thau purami amasung madhu kauba mioi amadagi laurakpani haiba khangba ngamki makhoibu police na yamlava senfam adugi chechang puthokpa ngamdabadagi CRPC ki section chamaga ani gi makhada farba matung thiba humbagi thabak chathaba haukhre hairi United States ki Nongchok Massachusetts ta car accident thokpada India dagi mahiroi ahum laikhidraba mahiroi ahum adugi maming Prem Kumar Reddy Goda chahi 19 Pavani Gulapali chahi 19 amadi Sai Narasimha Patam Sethi chahi 19 ni hairi loinana thodok asida Asok apan nanglaba Manoj Reddy Donda chahi 19 Sridhar Reddy Chinta Kunta chahi 19 Vijay Reddy Gunmala chahi 19 amadi Hima Ishwarya Sri Reddy chahi 19 na Berkshire Medical Center Hospital da pukhatuna laikanabri aduga atopa gari aduda tonglakpa Armando Botesia Crush chahi 93 na Fairview Medical Center da pukhatuna laikanari hairiba India gi mahiroi sing asigi manungda taruk na University of New Haven amadi Amana Sacred Heart University da International College student oina mahai tamlibani United States ki Police Detective Unit na thodok asida khudong thiba nanglaba singi imung manung amadi New York ta leiba Consulate General of India da paupi khre hari loina na thodok asiki matang da Massachusetts State amadi local police na thiba humbagi thabak chathabasu haukhre hari Union Health Ministry ki data gi matung inna India da hokhiba pung kungamari asida nauna COVID-19 positive oiba mioi lising aniga chaniga nipan thengnakre mioi lising ahumga chatruka 18 da laina asidagi fagatki amadi mioi taraga nithoina laikhidre masiga tharaga hojik fawbada laichat asina maram oiraga laikhidaba migi masing punna lakh manga lising kunga nipan chamapan ga marfudra mapan oikhibaga loinana hojik India da COVID na naduna leiba migi masingna lising taraga mapan chahumga Marfudra nipan oiri positivity rate na chada ama dasmik manga oiki amasung fagat pagi chang na chada marfudra nipan dasmik taret oiki Health Ministry gi matung inna hojik fawda laina asidagi ngakthok naba lebak asigi oina crore chaniga 18 hena COVID vaccine kapthokre hairi laichat asina laikhidaba mioi taraga nithoi asi Kerala dagi mioi mapan amasung Maharashtra dagi mioi ahumni hairi loisilakpada maruiba paw amuhna pizari Saknai raba paumi khelen thokchom ki humfugani thoi suba mapok kumon pangthokre hojiki matamda investigative journalist ki thodang chawna lei haina amzugi president wangkhemcha samjaina phungdokre amadi India da hokhiba pung kungamari asida nauna COVID-19 positive oiba mioi lising aniga chaniga nipan thengnakhre amadi mioi taraga ni thoina leikhidre
matang asida PONYTV gi nungthil gi Manipuri pau loizare ahen ba pau galoi na numidang gi pung mangada muk biding taminasi